Akashbani Imphal Midday Pau Pajari Ahanbada Maruiba Pau Donor Mantri Jyotiraditya Sindhyana Hairi Kendra Inkumja Lising Ani Taramari Hona Awang Pok Lamdongidamak Lupa Koti Lising Kunmanga Hena Pikre Kendra Social Justice Amasung Empowerment Rise Mantri Ramdas Atwalena Ngarang Nagalenda Nagamandi Amasana Bazatra Hunkre Bharat Namayai Oidap Sanba Ballistic Missile Agni for Mai Pakna Sanging Tokre Amasung Paris Paralympics King Asi Tarani Sanbanumita Bharat na medal kaya asa tauri. Kendra ki donor mantri Jyotiraditya Sindhyana Hairi Kendra Sarkar na Inkumja Lising Ani Taramari Hona Awang Pok Lamdongidamak Lupa Koti Lising Kunmanga Hena Pikre Siri Sindhyana Ngarang Siking Gidamak Lupa Koti Samri Hen Bagi Project Sing Loktoki Kendra ki mantri na Mukhyamantri Prem Singh Golega Mukhyamantri ki Yumda Pung Anirom Unaduna Haukiba Sahi Tarada Awang Pok Lamdongi Sakwat Taurangidamak Paikat Kiba Tabak Singi Matangda Khanaki Siri Sindhyana Hai Awang Pok Lamdamda Nongthak Lambina Samnahan Bagi Sang Singthaningai Oina Hengatle Amasung Lamdam Asida Haujik Airport Tara Taret Leire Madugi Manungda Sikimgi Pak Yong Airport Yauri Sikimgi Lambi Thongi Phibam Phagalakpagi Matangda Palladuna Sikimbu Hena Sakwat Hanaba Hotnabada Donor Mantralayana Mapung Phana Mateng Pangani Haina Siri Sindhyana Thajaba Pikhi Kendra ki Social Justice Amasung Empowerment Rise Mantri Ramdas Atwalena Ngarang Nagaland gi Sumukedi Manung Chanba Saithe Kema Eda Nagamandi Amasana Jatra Hunkre Thoramda Rise gi Mukhyamantri Nephew Yauki Nagamandi Asi Rural Agro Farmers Limited Liability Partnership na Rise gi Lau Singu Department ga Punna Paikhat Minaba Lau Singu gi Akhanaba Thorang Amani Masina Lau Singu gi Pothok Lalon Itik Tawba Hengat Hanaba Matanga Chunaba Khodong Chaba Sing Phanganaba Amasung Rise Adugi Lomi Singi Sentment Loan Phagat Hanaba Pandam Thamli Jiribam Jilagi Nungchepida Ngasi Ayuk Anganbada Miyoi Ama Nomaina Kaptuna Hatlamba Adugi Tungda Lamdam Adugi Maira Paibi Singna Lekai Adu Kwaisinduna Thangkre Security Force Power Maphamduda Sangbangamdana Handorak Le Hairi Madugi Mamangda Jiribam Police na Asiba Haksang Adu Pukhalaktuna Jiribam District Hospital da Thamli Makha Taba Pau Ngairi Marak Asida Bishnupur Jilagi Thangjing Singsang na Konba Tera Khongsangbi Trong Laubi Naran Saina Amadi Ningtho Khongna Singba Mafam Singda Ngarang Ahingda Drone Oigani Singnaba Posak Kaya Atiyada Paiba Thengnabadagi Miyam Mipainaki Adum Oinamak Asok Apana Singba Thokide Hairi Amoromda Ngasi Kaksing Jilagi Sugnu Kendra ki Manung Chanba Tangjeng Khunjawda Turel Wangma Wangmadagi Nongmai Kapnabagi Thodok Amada Khul Ngakpa Ani Sokle Hairi Aikhoigi Kaksing Pawmina Hai Asokpa Animak Jiban Hospital Kaksingda First Aid Piraba Matungda Makha Tana Layengnaba Imphal gi Hospital Singda Pukhatkre Tripura ki Mukhyamantri Dr. Manik Shahna Raija du da Isauna Soalaba Mafam Singidamak Lupa Koti Sanga Humpumari Akhanaba Tengbangi Senthang Laukthokre Raija Bidan Sabha da Dr. Shahna Hai Senthang Asi Maru Oina Isauna Soalaba Mafam Sing Adu Mahausagi Punsida Hanjilaknaba Hotnabada Mateng Pinabani Kasbani Paumin Hai Hanba Oina Hotpa Hisapta Raija du da Ising Isauna Mang Taaliba Asi Lupa Koti Lising Taramari Zanini Putaret Rongi Oigani Haina Dr. Manik Shahna Phongdokhi Mahang Hai National Highway State Highway Amadi Khungangi Lambi Sing Ising Thumjinki Amasung Pukri Ising Reservoir Amadi Labukaya Lenang Amasung Ising na Thumjinki District Magistrate Sing Amasung Mari Lenaba Department Singi Officer Sing na Sab Chaba Amang Atagi Sang Khangtoknaba Honari Madugi report hek phangbaga Rajya Sarkarna Kendragi Mantri Mandalda Nauna Khunda Leta Hannaba Amasung Tengbang Pinabagi Ahenba Phan Pibinaba Haijagani
Asamda IIT Guwahati Airbus India Private Limited ka yanache ama sahi tongnakhre ngarang IIT Guwahati campus da pangthokpa thoramduda Mukhyamantri Himanta Biswa Sharma yaukhi thoramduda wa ngangbada Mukhyamantri na hai yanariba aduna hojik lairiba skill gi awatpa adu onbata natana awang nongpok lamdamda aviation amasung logistics sector da henna sakhothanduna malengi thakta sangdamnabada saruk yaba ngamhallagani Meghalayda IIM Shillongna Land Ports Authority of India yanache ama sahi tongnakhre yanache aduna research amasung loksing gyan pithok pisin tawada punna thabak tominanaba pandam thamli yanariba adugi saruk ama oina IIM Shillongna awang nongpok Bharat ki maramda tamnaba amasung nainanaba Center of Excellence ama lingkhatkani maduna lalon itik sathok chasin amasung mari lenaba hiram singda mapung oiba mieng thangani Masigi mathakta maru oiba sector sing asida mangjil thaba wakhalon phanganba ngamnaba amasung research ki thabak paikhatnaba IIM Shillongda LPAIGR ama lingnaba wafamsu yana warol aduda yauri Tabiriba pawase akasbani Imphal dagini Bharat na mayai oirap sanba ballistic missile agni 4 mai pakna sangeng tokre missile adu Orissa gi Chandipurda leiba integrated test range dagi kakhatuna sangeng tokhibani ngaksen mantraloina hai sangeng aduda missile adu sijinabagi amasung technical gi oiba hiram khudingmakta mai pakle madu strategic forces command gi makhada pangthokhibani mai pakpa asina Bharat ki ngaksen bagi tawangamba saktida anoba pandup ama hapsille sahi asegi April thada Orissa gi samudra da leiba Abdul Kalam Ithattagi nuclear khulai pubangamba anoba makhalgi agni prime ballistic missile amasu Bharat na mai pakna sanging tokhi agni missile sing asi sana kapa yaba nuclear khulai pubangamba Bharat na sajaba leimai dagi leimai da kapa ballistic missile ni Uparashtrapati Jagdip Dhankar ngasi nomagi khongchata Uttar Pradesh amasung Madhya Pradesh da satkadauri Uttar Pradesh ki Gorakhpurda Shri Dhankarna Anoba Sainik School ama sangagani Sainik School asi Gorakhpur gi fertilizer factory complex ta lam ekar ni phumapanda lupa koti chama mudra taruk sangna sabani tungda Uparashtrapati na Chitrakut ki Jagat Guru Ram Bhadracharya Divyang State University da matam asigi punsida Muni Risigi Zatnabi Haiba Namit Ninigi Jati Thaki Seminar Amada Sabhabati Oigani Mahakna Madhya Pradesh ki Satnada Leiba Din Dayal Research Institute ta Nanaji Deshmukh ki Murtida Lei Katuna Ikai Khunaba Utkani Kendra gi Haksel Mantri JP Nadana ngasi Bihar gi Darbhanga amasung Muzaffarpur da Super Speciality Hospital ani hangdokadauri Bihar gi Namit Nini Khongsat ngasi aroiba numita Shri Nadana Ekmi Sobhan bypass manakta Ems Darbhanga sagadoriba mafam aduda su chatuna yengani phamung lising manga samri leigadaba malengi ani suba khwaidagi chawba hospital oigadoriba Patna Medical College and Hospital sagatliba adusu yengsingani Shri Nada Patna da leiba tak Shri Hari Mandir Sahib tasu lai khurungani Paris Paralympics ki ngarang mapani chanba numitasu Bharat na medal kya phangki nupa gi T64 haijamta Pravin Kumar na sana gi medal phangki nupa gi F57 shot puta hokato hotoje semana senjengi medal phangki masiga loinana medal telida Bharat 33 subada leire Bharat na haujik phawada sana gi taruk lupa gi mapal amasung senjengi 32 yauna punna medal kuntaret phangle medal phanglak labasingda Rashtrapati Uparashtrapati amasung Pradhan Mantri na nongaiba phongdokre aroibada maruiba pau amo Donor Mantri Jyotiraditya Sindhyan hairi Kendrana ingkumja lising ani taramari dagi hauna awang nongpok lamdamgi damak lupa koti lising kunmanga hena pikre Kendragi Social Justice amasung Empowerment Raj Mantri Ramdas Athwale na ngarang Nagaland da Nagamandi amasanba jatra hunkre Bharat na mayai oirap sanba ballistic missile agni 4 mai pakna sangeng tokre amasung Paris Paralympics ki ngasi tarani sanba numita Bharat na medal kaya asa tawi pauloi jare